ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯥꯞꯄꯤꯔꯛꯄ ꯏꯅꯥꯎꯆꯥ ꯂꯥꯏꯁ꯭ꯔꯝ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡ ꯑꯩ ꯏꯁꯥꯃꯛꯇꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯨꯕꯒꯤ ꯍꯧꯅ ꯁꯥ ꯏꯪꯈꯣꯜ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯕꯁꯨ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯔꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯂꯩꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯐꯝ ꯆꯥꯕ ꯑꯃꯃꯝ ꯌꯦꯡꯅꯗꯨꯅ ꯍꯣꯡꯗꯣꯛꯅꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯃꯇꯝ ꯑꯃꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯁꯨ ꯑꯩ ꯌꯣꯟꯊꯣꯛꯑꯝꯗꯦ꯫ ꯕꯕꯥ ꯏꯃꯥ ꯏꯅꯥꯎ ꯅꯨꯄꯥ ꯃꯈꯣꯏ ꯂꯩꯖꯍꯧꯅꯕ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯧꯅ ꯑꯩꯅ ꯍꯣꯡꯉꯛꯏꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯄꯨꯈ꯭ꯔꯤꯅꯤ꯫ ꯄꯨꯈ꯭ꯔꯤꯁꯤ ꯐꯨꯟꯗꯨꯅ ꯌꯨꯝꯐꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯄꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯪꯈꯤ꯫ ꯑꯩꯅ ꯅꯧꯅ ꯂꯩꯒꯗꯕ ꯏꯪꯈꯣꯜ ꯃꯄꯨ ꯑꯁꯤꯒꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯅ ꯂꯩꯒꯗꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤꯒꯤ ꯄꯇꯥ ꯁꯦꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯩꯒꯤꯁꯨ ꯏꯪꯈꯣꯜꯗꯨ ꯂꯩꯁꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯑꯩꯒꯤ ꯁꯥꯐꯝ ꯊꯣꯛꯄ ꯌꯨꯝ ꯁꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯌꯨꯝ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏꯕꯁꯤ꯫ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯤꯡ ꯆꯤꯡꯅꯩ꯫ ꯑꯅꯧꯕ ꯍꯣꯡꯉꯛꯄꯅꯤ ꯍꯥꯏꯗꯅ ꯃꯤꯅꯒ ꯂꯥꯏꯇꯤꯟ ꯊꯥꯖꯜꯂꯛꯑꯕꯖꯥꯔ ꯀꯥꯏꯅ ꯃꯔꯛꯇ ꯁꯨꯝ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯍꯛꯅꯗꯤ ꯈꯟꯖꯜꯂꯨꯗꯦ꯫ ꯂꯥꯛꯄ ꯅꯧꯔꯤꯕꯒꯤꯅꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯂꯩꯊꯔꯛꯑꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯌꯨꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯨ ꯃꯆꯥ ꯄꯨꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣꯝꯗꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯂꯣꯏꯖꯕ ꯌꯦꯟ ꯈꯔ ꯂꯧꯈꯠꯂꯨꯔꯒ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯀꯥꯡꯕꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯋꯥ ꯂꯥꯡꯗꯨꯅ ꯂꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯑꯩꯒꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯇꯨꯅ ꯀꯥ ꯑꯃꯗ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯚꯥꯏ ꯅꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯁꯦ ꯀꯗꯣꯝꯗꯅꯣ? ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯤ ꯑꯃꯨꯛꯇ ꯊꯣꯛꯎꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯇꯥꯎ ꯃꯅꯤꯡꯂꯣꯝꯗ ꯆꯥꯛꯈꯨꯝ ꯂꯩꯔꯤꯁꯦ ꯑꯁꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯪꯉꯨ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯑꯒ ꯃꯄꯥꯟꯗ ꯊꯣꯛꯎ ꯑꯗꯨꯒ ꯑꯗꯨꯝ ꯎꯔꯅꯤ ꯑꯩꯒꯤ ꯇꯣꯏꯂꯦꯠꯁꯦ ꯈꯔꯗꯤ ꯂꯥꯞꯄꯅꯤ꯫ ꯀꯣꯟꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯁꯦ ꯃꯅꯨꯡꯗ ꯄꯨꯟꯅ ꯍꯥꯞꯄꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯏꯗ ꯚꯥꯏ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯃꯄꯥꯟꯗ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯥꯟꯅꯕꯗꯨ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯁꯥꯗꯨ ꯍꯤꯗꯥꯛꯀ ꯈꯔ ꯉꯥꯎꯕꯒ ꯍꯩꯔꯤ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯏꯂꯦꯠ ꯆꯪꯉꯨꯅꯤ ꯍꯥꯏꯗꯅ ꯆꯪꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯐꯥꯎ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯌꯥꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯕꯤ ꯏꯁꯥ ꯏꯇꯣꯝꯗ ꯋꯥꯈꯜ ꯃꯅꯨꯡꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯃꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯔꯛꯇ ꯆꯪꯉꯒ ꯅꯤꯁꯥꯒ ꯈꯥꯏꯔꯒ ꯂꯩꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯦ꯫ ꯉꯥꯎꯔꯤ ꯐꯔꯤ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯩ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯏꯃꯥꯟꯅꯕꯗꯨ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯃꯄꯥ ꯍꯦꯛ ꯌꯧꯁꯜꯂꯛꯄꯒꯗꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗꯗꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨ ꯑꯣꯏꯕꯖꯥꯔ ꯍꯥꯏꯗꯅ ꯃꯄꯥꯟꯗꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛꯁꯨ ꯁꯨꯝ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯕꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯁꯤꯡ ꯁꯨꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯈꯛ ꯋꯥꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯇꯩꯗꯤ ꯃꯅꯨꯡꯗ ꯁꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯃꯨꯛ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯂꯥꯎꯅ ꯈꯨꯠꯅ ꯊꯤꯟꯗꯨꯅ ꯏꯃꯥꯟꯅꯕꯗꯨ ꯀꯧꯔꯝꯃꯤ꯫ ꯐꯅ ꯑꯗꯨꯝꯅ ꯇꯧꯔꯐꯥꯎ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯄꯥꯈꯠꯂꯛꯇꯨꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯖꯣꯏꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯑꯩꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯕꯁꯨ ꯈꯨꯝꯂꯥꯛꯄ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ꯫
Manungda kaidorobazano hidaka ngauraga manungda leikrabazara. Lao mayam aisu sum pakhale akhoi punamukta yengusi hairami. Imanaba tay singduso hoine maidu kuiman khre. Lao se mayam kari taurabano mukta yengusi haidana. Akhoi puna mapanda thoraktuna toilet ki thong adu. Kana thinduna imanabadu kaurami. Mayam sangdana adumna tauropo tamalaktabadagi akhoi mayam su. Pakhalakpadagi aina imanaba singatuda sumna hairami. Itaw mayam kanade si yauragadi thongse namkhairasi. Ay kona semaurage lao kongpang kaubra natraga. Inbra tauraga thongse thugainaba mukta tauksi haidana. Ahinga duda mayam sangdana igi toilet ki thong adu namdana phakairami. Matamaduda angakpani imanabaditi toilet manungda. Gyan tadana mangak sujalaga targa leirami. Aisu matawadu urubadaiti kari matawnu khanduni isada swai lauki. Imanabatay singdusu pungak narami. Asumna imanabada toilet manungdagi puthoroktuna igi kada pusalaki. Gyan mangiba imanabagi nupidusu pakhatpadagi ahinga duda. Aigi yumaduda pukapda kapami. Aigi nupisu matawduda mama sasu yamna pakhale haiba aisu khangami. Aingonda sumunna munna yengaki. Mayamduna di doktor da puna patauksi hainaraki. Adubo aigi wakanda karigumba masum singnarakpadagi. Kamada aigi nupido kauksalaga ina sumna hairami. Nang karimata pakhat kanu ay maiba makauruke. Ay na singnaba malay magi si doktor da puba kanaroy. Mayam se pakatan na ba nang nakaratem zalamu. Nga sige numisi ay sumanggasap manare. Wapa maseharam doon ay suhatu gari tawdok na. Maiba makaubo salami. Imanaba singduna so ay ginupida ay nasalibato karay dano hangami. Ay ginupina so maiba kaubo satkiba ni hairami. Ay suhatu ay hinga doon maiba matanaraga yumdalak minarami. Masigi matong maiba doon na imanaba doon laitin kwaram tokibadagi. Kung na di imanaba doon gyan tam na laki. Numitugi mataw doon na imanaba singdo supungak-ngak padagi. Ay ngonda sumnahangaki. Kaino ba nang yano ba yung konsi karitaw ba yaw ki? Hay di miga siki baga yaw bro. Natraga nakita busana baga lay bro hangaki. Maduday na suamok sumnakumi. Kangdre tawri sa kailay labasano husip hawgi di ay su. Karimata kangdi. Noy na suya na kangi doon ay sumapamasda hongo pagkuidre hay basi. Nakoy miyam na nga iba sumay na isu isada ang akpa maoire hay rami. Maiba doon na su toilet lay riba may kaya doon na sang doon na. Laitin ko iba kari-kari no karakik tok jam toami. Ay na su inkola sa kari lay bagi hangbada. Maiba doon na sumna kumii. Nang nalay riba mapamasalay pang karakali. Kari su tawroy da laitin kwaram toga pazina layo. Nga sige numisida naman na ba doon tengnok tamambadagi. Laido tengnarubadagi taubani. Pare-pare so hankina ba tawrage na nga muktilu lao hayraki. Numitumadi imana ba singado so mayum da hanakraba matum. Maiba do so ay na mayumda muktin birami. Yung mehekalapag ay ginupiga iga suwari karas hanarami. Matamado da ay ginupi na ingonda sumna hangaki. Nga sige sipo kamay na tawri basano. Ay di kibu kisalayan na draga nga say namana ba do. Yudi kayam takige hangaki. Ay sung hag wakala makala meaduga sumna kumi. Yubudi karabudi takrabani. Yung auraga tusalubadagi tawri sara sukhang pote. Yari sa kahe na kanjala kumsi. Iba ni susumay na sung kanjalaga layraga di mapamasita laybang ngamaroy. Tumna ba tawra si hayrami. Adum na iginupiday na hayjarabasway giwakanda di. Mapamasita mahuksaga iman manada ba kariguma matawa matitoy haybasi. Ay suwakan na karatsing narami. Adubo ay ginupida di kahe na manakigada ba wapam di ay na wari sumsaba di pamamdi. Maduna ay sukare taydok tajin tawra ka kumami. Numito ginokhe ngaan baga sumang matunda toga ay ginupitahan na. Ngarang yan mangdo na layram ba imana ba doon da pon tawrami. Imana ba doon sa pon paikalak to na ingon da wari karasara ki. Bay na ko'y miyam na di ay gingarang gitawdok to yu kara hinjan ki ba da ginikalang ba ni. Nga si pong ng singo ba da isada to kiyaw-kiyaw suongli. Nang sutaw ngarang ginumito. Ay na nakoy yung gitolet lay riba may kaya dumda sumtorak pada. Ang masama ga nupiya maga toilet lay riba nakalado da lepagalay rami. Maduday nakaliba na imana ba singdo ginupiya ang nakalu ba ni. Ay so toilet da dumsangami. Toilet obo luwari gay na mapanda torak ke hektorak pada. Ay gikong nga sa kut naman na sumlamay. Maduday na makada yung taruba matamda di punsida mo pa udriba yam na kibasak pa mama. Ay namiku pa da uraki. Ay sukan na di labo ni na ko'y tabra di kangdi. Madudagi ay sugyala dumang kare hayraki.
ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯇꯥꯅ ꯇꯥꯅ ꯏꯃꯥꯟꯅꯕꯗꯨꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯥꯅꯦ? ꯑꯉꯥꯡꯗꯨꯒ ꯅꯨꯄꯤꯗꯨꯒꯅ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ? ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯉꯒ ꯀꯩꯗꯧꯔꯤꯕꯅꯣ ꯍꯪꯉꯝꯃꯤ. ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯚꯥꯏ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯃꯥꯟꯗꯦ. ꯂꯥꯏ ꯇꯤꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯊꯋꯥꯏꯒꯨꯝꯕ ꯃꯥꯜꯂꯤ. ꯀꯥꯟꯅꯗꯦ ꯚꯥꯏ, ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯅꯨ. ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯊꯅꯝꯃꯤ. ꯐꯣꯟ ꯊꯅꯝꯃꯕ ꯃꯇꯨꯡ ꯏꯁꯥ ꯏꯇꯣꯝꯇ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯖꯔꯝꯃꯤ. ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕꯖꯥꯔꯥ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯜꯂꯛꯑꯕꯖꯥꯔꯥ ꯈꯜꯂꯝꯃꯤ. ꯋꯥꯐꯝ ꯑꯁꯤ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯤꯐꯥꯎ ꯃꯉꯣꯟꯗꯗꯤ ꯇꯥꯛꯊꯣꯛꯈꯤꯔꯣꯏ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯅ ꯇꯝꯃꯛꯄ ꯋꯥꯔꯤꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗꯗꯤ ꯇꯝꯊꯣꯛꯈꯤꯗꯦ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯄꯗꯧꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯆꯞ ꯂꯦꯞꯈꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯀꯨꯝꯃꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ. ꯗꯗꯥ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯣ? ꯈꯔ ꯊꯨꯅ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ. ꯃꯄꯥꯟꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ, ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯑꯝꯃꯤ. ꯑꯩꯅ ꯍꯜꯂꯛꯄꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6ꯃꯨꯛ ꯇꯥꯔꯦ. ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯅꯤ. ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ. ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯃꯅꯤꯡꯗ ꯄꯣꯠꯆꯩ ꯂꯧꯁꯟꯕ ꯆꯪꯉꯨꯕꯅꯤ. ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯨꯁꯤ ꯃꯨꯁꯤ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ. ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯜꯂꯛꯑꯒ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ. ꯅꯠꯇꯦ, ꯅꯨꯄꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ? ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯕꯖꯥꯔꯥ ꯍꯪꯉꯛꯈꯤ. ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯅꯕ ꯄꯣꯛꯂꯛꯈꯤ. ꯃꯃꯥꯡꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯎꯏ ꯍꯥꯏꯔꯛꯈꯤꯕꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯈ꯭ꯔꯕꯖꯥꯔꯥ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯇꯥꯛꯇꯅ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯎꯅꯔꯝꯃꯤ. ꯑꯗꯨꯒ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ. ꯇꯥꯃꯣ, ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯕꯤꯌꯨ, ꯋꯥ ꯂꯣꯠꯄꯤꯒꯅꯨ. ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯏꯪꯈꯣꯜꯁꯤ ꯀꯔꯤ ꯇꯧꯈꯤꯕ ꯌꯥꯎꯕꯒꯦ? ꯍꯧꯖꯤꯛ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ. ꯃꯈꯥ ꯇꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯗꯣꯛꯆꯍꯧꯒꯦ. ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯌꯥꯎꯕꯒꯦ ꯍꯪꯉꯝꯃꯤ. ꯑꯩꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯏꯪꯈꯣꯜ ꯃꯄꯨ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤ. ꯏꯅꯥꯎ, ꯅꯪ ꯅꯌꯥꯝꯕꯗꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ. ꯅꯌꯥꯝꯕ ꯁꯦꯡꯅ ꯍꯥꯏꯔꯒꯦ. ꯑꯩꯅ ꯂꯣꯠꯁꯜꯂꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯒꯗꯕ ꯋꯥꯐꯝꯅꯤ. ꯃꯗꯨꯅ ꯋꯥꯔꯤꯁꯤ ꯂꯣꯠꯁꯜꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ. ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯒ ꯄꯨꯟꯅ 4ꯅꯤ. ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ 3ꯅꯤ, ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ. ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯏꯃꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎ ꯌꯥꯏꯃꯁꯤ ꯌꯨ ꯌꯥꯝꯅ ꯊꯛꯏ. ꯅꯨꯄꯤꯁꯨ ꯊꯤꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦ. ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯌꯨ ꯊꯛꯆꯤꯟ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯐꯨꯕ ꯆꯩꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕꯤꯔꯝꯃꯤ. ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯋꯥꯔꯛꯄ ꯌꯥꯕ ꯋꯥꯔꯛꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯦ. ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯜꯂꯛꯇꯨꯅ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯔꯛꯏ. ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯅꯔꯦ. ꯏꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯃꯆꯥ ꯄꯨꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯍꯧꯏ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯨꯝ ꯑꯣꯠ ꯅꯩꯕ ꯉꯥꯡ ꯁꯛꯄ ꯇꯧꯔꯛꯄꯗꯒꯤ ꯇꯥꯅꯤꯡꯉꯛꯇꯕꯗꯒꯤ ꯉꯥꯏꯍꯥꯛ ꯑꯁꯥꯏꯐꯥꯎ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ. ꯇꯧꯕꯇꯕꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯣ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯍꯥꯏꯕꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯨꯃꯤꯠꯇꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯗ꯭ꯔꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯅꯥꯎꯅꯨꯄꯤꯗꯨ ꯅꯪꯒꯤ ꯌꯨꯝꯐꯝ ꯍꯥꯟꯅ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯃꯤꯕ. ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯇꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯔꯛꯈꯤ. ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯁꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯈꯤ. ꯃꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯇꯨꯝꯈꯤ. ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ. ꯃꯗꯨꯗꯒꯤ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯈꯔꯁꯤꯅ 마ꯒꯤ ꯁꯔꯨ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯤꯕꯁꯤ ꯌꯣꯜꯂꯁꯤ ꯍꯥꯏꯗꯅ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯌꯣꯟꯈꯤꯕꯅꯤ. ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯅꯗꯤ ꯑꯩꯈꯣꯏꯗꯁꯨ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤ. ꯌꯦꯡꯉꯨ, ꯅꯪꯅ ꯄꯨꯈ꯭ꯔꯤꯁꯤ ꯐꯨꯟꯗ꯭ꯔꯤꯉꯩ ꯅꯣꯡꯃꯇ ꯇꯝꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯗꯛ ꯅꯧꯅ ꯄꯨꯈ꯭ꯔꯤꯁꯤ ꯐꯨꯜꯂꯒ ꯂꯩꯔꯨꯕꯗꯒꯤ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯏ. ꯐꯔꯦ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯖꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔꯥ
Akhang ahey ama puna tanaraga kari leigedo yengthoksi hairakhi. Ingkhol mapudugi wafam adu tabadai thuiba thodok pumba mangmoizaramagadi nungai khrani da khalakhi. Aichu karibo hairuni tumina yumda amuk sangakhi. Aigi nupida su wafam asi tamthoamde. Adubu nongma-nongmagi laikhidraba mama masagi thawai aduna maning mayada khara lepam. Athengba hingda mangonda khara phamaga leiram. Akiba matau kaya se sumtatana thengnaba haurakhi. Kirakpadagi aigi nupisu mafam asi thadoaga akoigi hanigi mafam atuda hallasi hairakhi. Aina su matam kharadi mong yengkisi haiduna aigi nupibu themaga thanammi. Pao se yumlonggi babadadi aina wafamsi kharadi haudoami. Matam aduda babana su aingonda sumna hairakhi. Nangna kiragana sida mukhalikesu halu. Natraga laitin phajana khoiram thoga leigesu leiyu. Ipasu nomalaga yenge aduga kari tausige do tanasi hairakhi. Babagi wafam aduda aina musumna hairammi. Baba ada akhoi khakta leibadu nungaiti. Baba su ada puna leiminarasi. Aina thabak sakhraga namong nupido matumda angang singduga leibadu kire hai. Matam khara baba ada aiga puna leiminarasi hairammi. Nongmasu ahing amada aigi pikliba isa nupasi mamangda mamid uisalaga suiron oi keiway sumna hairakhi. Kanano nang babaga mamaga ako'y tumbasi nang nadum yengaga leirito karikino. Ayam na kinang ako'y natumbasi yengano. Mapanda thoko haida na isa nupasi masinda murung-murung. Wahi singa si hairakhi. Mamaga iga su wahi singa do da isada ki tujung pa mapoglakhi. Yung manong asida tawai singa do leibadong na wakanda paurakhi. Numitugi nonghe ngan baga di inkon mapudu gaiga kupna wari masanaraga. Maiba maibi nek tu na lepta na inkon manong asida lai kwaramba haurammi. Yumlonggi babaswa igi dalaki. Adum na lepta na laitin kwaram thokraba matung dagiti. Tawai singa do na inkon asida thuamba singa do karam makai di phaki. Babasu thai nigi ahan oibani na lairam tilamgi maramda. Magi khangja haijaba khara sizin aduna. Yum asida ngaktok chengtokpa tauraga koi puna leiminabadagi. Hana ki tujungbada na thalamba yumpham asi khara makai de phaki. Hojiki oina de karisu muk tawkhidre. Aisu mafam asida muk nungai na leisare. Masini mayam ngasigi rian horror story. Mathangi warida mayam puna muk thengnarasi. Ngasigi di mayam da ki kaina na babidi ai lauzari.